Sandel District की मनुंग चनबा सेलोन लैबा 18 सुबा असम राइफल्स की पोस्टा लानहोबसिंगना लांदाख्रे असम राइफल्स ना पाक सनथी बहुमुगी थबक सथख्रे NSNIM की लानमिसिंगना इम्फाल दिमापुर लंबी परिंगदा चेलिबा ट्रक ड्राइवर अमा तमथीना फूरबा मतुंगदा लुपा 10,000 मुलहौरे इम्फाल तुरेंदा ताकिबी चही मरी रोमता ngairibi nupi masa numit mari ni chofna thibagi thabak satharaklabasu thiba fangdana leiri amadi matam sangna laingakna mieng sangbidana lairakpa Imphal More lambi paringi loksaw thong driver singna ahing chupna semjin sajinkhre Kurumjari Times of Manipur mieng tabi bapunamokpo ARUNBALA taram okjari hauzik fawbagi maroiba pausing miyam da sandokna pijari ngasi ayu angan bada khutlai matik chana paiba lalhoba luf amagi lanmi singna 18 suba Assam Rifles ki outpost da landakre haina police tagi fangba pau amana hairi pau asina hai thogdok asi Sandel district ki Chakpikarong sub division gi manung chanba salon da laiba 18 suba Assam Rifles ki post da thokibani khutlai matik chana paiba lalhoba singna maikai ani dagi Assam Rifles ki post adugi B company gi saruk Lethod bomb yauna afava makhalgi nongmai sing season aduna landarakibani hairi khudakta Assam Rifles ki maikai dagisu search light na chingba kaptuna khut hanke maikai animakta saurakna minute 15 rom khut thongnake thogdok aduda maikai animakta asok apan yawbagi pau TOMTV na fangbangam dri thogdok adu thokraba matungda Assam Rifles ki ahenba kangbu thoraktuna thogdok thokphomgi akoiba mafamsingda pak sana thiba humbagi thabak chathari hairi Bharat Lainga ka Santi ki wari sanaduna waroisil puraknaba honabada achouba thodang loriba NSNIM gi lanmi singna Imphal Dimapur lambi paringda cheliba truck driver singdagi namduna tax loba amadi driver sing fu saibagi thabak sathaba leftri tha sigi kundasu Dimapur dagi Imphal tamna lakpa truck driver ama NSNIM gi lanmi singna khuzama excise se get manakta gari khamlaga lupa 10,000 tax oina pinana ba demand tawbaga loinana lupa Driver aduda yauba lupa 10,000 namduna mulhoraba matungda tamthina furaga thadorakre soklaba driver adu mau da treatment pibaga loinana mau police na su case ama lakhotkre hairi nakalamarom driver fura a amadi sel mulhobagi thong adubu yaningdaba phongdoktuna the Public Action Committee PSC Naga Council Dimapur NCD na akanba moongda condemn torokpaga loinana mari lainaba singna mieng sangbiu harakli Tha asigi tara taret ki nungthil pung mari makhairom taba matamda haingang police station gi manung chanba kairang maning laikai fauduna cheliba Imphal turenda takibi angang nupi masa adu ngasi fawbada thiba khangdana lairi bi sumnatagi sahi mari ka tha tara mathoi khaktangai bi angang nupi masa adu khurai lairik engbam laikai dagi tes Lakshmi moirang them apokpa doren moirang them kawi thongdok thokpham dagi fangba pawgi matung inna thiba khangdana lairi bi tes Lakshmi numit aduda mahaki mama amadi mapana kairang maning laikai da laiba mama gi mafam da thamlamlaga thabak sakhibani angang nupi masa adu laikai aduda laiminaba mahaka chahi lenga oiba angang nupi masa amaga loinana sanaba thokibadagi thiba khangkidabani mahakna sanaba satminakhiba angang nupi masa aduna tes Lakshmi turenda takre haina phongdorakpadagi miyamna Imphal turen gi tongan ba mafam singda thibagi thabak satharakibani ngasisu NDRF SDRF Manipur Police Fire Service amadi Popular United Club kairangi thongmi sing amasung laikai miyamna thibagi thabak sathari kari haigani aigidi sarkar gi side dagi khara kanjan ba haigadra kitang section na TV na bagi phangna bagi hona basi kitang mating de pamni akoi na boin hona biji mathak sidagi amukamu makata ne ahen ba force hada biro o na koi na su club ki site hai gari ma koi na su thadara ken hai yam nungai te sumba angang pi iba ma nui manga ne chuna phang dab je nungai te yam mase mayam punna thimina ji na koi ji khopta na there ati kana gumna koi lambi da kariga toren kumda angang sina torpo khopa lerga di mail na ba police station ni kang de ini ama da pau pibiro haina ai club sigi mau chilaga personal mo ina mayam da nulun hajari
थीबा हुमगी थबक असी लेप्तदना नुमित अमदा 13 to 14 hours नुंगदांग अहिंग लेप्तदना थीरा ए हाइना पाव अखोइन फंगलै अदुमकना लेबर थादरगा थीरगसु ngasi फाउ नुमित मंगानी सुरपा नुमित असिदा लाइखिदबा अंगांग असिगे हक्सांग असि फंगबा ngamdagi फिबमदा लैरे लैरेबा लाइकाइगी क्लब अदगा ममा मपाना हाइजनिंगबदी हक्सांग असी फंगनबगी करी तौगदगे हाइबसी मरी लेनबा डिपार्टमेंट सरकारना लोइनना करी तौगदगे हाइबगी मशीन्स ओइरो अदगा एनी डिजिटल साइंटिफिक इक्विपमेंट्स क्या एंगेज तौरगा थीबिबा अदगा फंगबंगमनगदी क्या नुंगाइगनी हराउबा क्या मोइगी याम नुंगाइगनी हाइबे वखलोन क्या सु फोंदोक्सरी पाउदमजरिबा सपम हेनरीगा लोइनना ब्लेसिंग गैंग माई टॉम टीवी न्यूज़ कायरंग मनिंग लेकाय पाउगी मरथन अतेन ब्रेक अमतंग लौजरी Special discount to welcome the winter of 2019. 10% discount on labor charge. 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. SS Enterprises ta miyam gidamak laizare makhal makha kyagi sound, lights, teas amadi tent house ki polamsing. Makhal khuding makki light amadi luhong khongdong bagi polamsing gidamak 10% discount pizari. Akupa marol gidama contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Break matungda makhataba pau pizari Imphal More lambi paringi lokchawda leiriba ubaki thongi fibam matam sangna fibam phatna leiraklabasu leinga ki maikaidagi hanna yengbidana leirakpadagi lambi paring asida cheliba gari driver amadi passenger singda khudong thiba thoklokpa yabagi fibamda leirakpadagi ngarang ahing chupa More Drivers Union na thong chemjin sajinbagi thabak sathakre union gi thongmi singna ngarang numidang pung 6 tagi hoduna lokchaw thongi fibam phatraba ubak sing lokthoklagam matungda anoba ubak sing sinbagi thabak ngasi ayu pung 6 taba matam fawbada mai pakna lotion ki hiram adugi mari lainana union gi wangang loi boipu baitena paumi singda fongdokladuna ngarang numidang dagi ngasi ayu fawba union asina lambi asida cheliba gari sing satpidanaba apil tawkhibani adubu ngasi ayu thongi thabak asi suba loirabani na mahausagum sathok sasin yaragani haiki More Driver Union na haibiramba tang matung in 26 PM to 21 AM fawbada thongji phajana ahoina manage tawge hairambadu ngasidi pangthoe aduna mi mayam je nungaina chatpiba yarani haibagi phongdokpa tawjari Lakadoriba Manipur Sangai Festival gi mangoinana Manipur Police ki kangbuna lakholakpa section thawrang gi saruk ama oina ngasi tongan ba mafam singda thiba humbagi thabak sathakre ngasi ayuk Imphal East District Police Commando gi kangbuna Mahabli Kabui khulgi akoibada laiba yum chani ga yankhai rom chang sangduna thiba humbagi thabak sathakhe mifa mipun amata yawkiba laite Imphal West District Police Commando kangbuna su polo ground maning alu galida operation sathakhe maduda chingnaba miyoi ama fagatki tungda pauna kaithal gi mafam karada su makhatana operation sathakhe adum oinamak mifami pundi yawkhiba laite Nakalamromda Bisempur District Police Commando Kumbi Police amadi Nupi Police yauna ngasi ayuk Kaibul Thana Laikai Mathak Mayum Laikai amadi Bhamol Laikai gi akoiba mafam sing dasu paksana operation sathakre operation aduda prepark amadi UNLF ki bell out laiba miyoi ani yauna punna miyoi taruk phagalaba matungda wahang pang sathana bagidama Kaibul Police Station da khusinakre hairi Serak sida ngarang nungthil pung ani makhairom taba matamda Imphal East District Police Commando amadi kungataruk suba Assam Rifles ki apunba kangbuna Thambalnu Market manaktagi UNLF ki lanmi ama fare hairi pharaba lanmi adugi mamingna Naurem Rubindro Allies Nausa Allies Robert Chahi Kuntragani thoi apokpa Kalakawi Yaripok
top singthadagini hairi mahakpo achamba wahang pahang chathabada kumja lising ani manga tarukta loop adugi rajen ko bamioi amagi khuthangda loop asida yawbani haiba khangbangamle mahak andro police station da khusinakre hairi NSNIM amadi Bharat Laingak anigi Naga Santigi wari waroisin purakpa matamda Manipurgi apunbagi saktam amadi ngamkhai kahin bayaroi haina takseladuna ngasi Palen Bazarda maike edongi maira paibi singna section wakat mifam sathakre khongjang aduda saruk yakhibi ima singna kokomina sangsiliba khongjangda matam pumbagi oina sogotkani Manipur Laingakna athubam matamda assembly gi mifam kogduna apunbagi saktam amadi ngamkhai kahendana thamnanaba warep lawgadabani haiki Paugi Merkan aten break amatang luxury. Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak leizare leima kabo loinana luhong bagi yakhanaba discount su izari Akupa marol gidama contact tobiu 8131877217 natraga 9612056941 Kangla kabok chabiu yamna hawbani Kangla leima kabok Mapa naidaba mahusagi hakchangda aruba higok machu Chingnungi sana lokum samthokli dekhathali inaw nungtokhali khongsat sida punsina mapung faragli khaurangba khudingma kokli Nangi haksangi thawai oiriba ising Yang ware Soktabana loidi Wabdo koknaba rebalance Soktabadu koknaba rebalance Rebalance na haksang salt amadi electrolyte singi awatpa mekhatuna adongi haksangbu tagat tikna thamba ngamali Rebalance habadi electrolytes amadi energy Break matungda mayamba mukahna taram nokchari Manipur State Legal Services Authority Imphal gi sponsor makhada District Legal Services Authority Thobal na sinduna nomge oibal legal literacy program ga loinana quiz competition amanga se Martin Grammar School Kaksingda pangthokre thoramadu da family court Thobal gi Jal Salam Imochana athoiba mitunglen Martin Grammar School Kaksingi headmaster Moirangthem Maniharna thoramapu loinana District Legal Services Authority Thobal gi secretary Asem Taruna Kumarina akhanaba mitunglen oina sarugyaki thoramadu da advocate Nongmaithem Madhusandrana NALSA Child Friendly Legal Services to Children and Their Protection Scheme 2019 and Child Line 1098 ki matangda amasung advocate MD Jakir Hussain na Solid Waste Management Rules 2016 gi matangda resource person sing oina wangangduna mahiroi sing amadi oza singda wakhal tahanke loinana mahiroi singi oiba quiz competition amasu pangthoktuna makok mathang tarakhraba singda mana piduna pukning thogatke Research Forum Manipur Reform gi tarahumdoi rak suba chahi gi komon thoram konung mamang da leiba lamyan ba sanglenda pangthokre Manipur State Minority Commission gi chairperson Anwar Hussain Reform gi president Mangsat Tabam Lokendra social activist Filson Wailunghar amadi Mutwa Museum gi director Mutwa Bahadur na athoiba mithunglen sing oina saruk yaduna pangthokiba thoram aduda Forum asigi President Mangsat Tabam Lokendrana Manipur gi mangsilakliba nat amadi culture asi mangdana ba yokhanabagi pandamda forum asi linkhatkibani forum asina matam kyagi mamangdagi Manipur gi matam kyagi mamangdagi leijaraklaba inat amadi lining lichat kaya yokhatuna lakli haike mahakna makha taraduna Manipur da natana Manipur gi mapal namda fawba chatuna Manipur gi puwari ga sagon naramba kaya thijinbagi thabak kaya faikhatkre forum asina sangsilakliba inat kanbagi khongjang asida miyamna mapung Pana mateng pangbiragadi hena mai pak pangamgani haike adubu laibak thibadi mafam duda aeroplane gi tabagi radar kari kara hapchalakpaduna akhogi sima tai di ta tasalakpa
हाइबदी अखोई हिस्टोरिकल वे पोसे मांगबगी फिल्म इराक लाकबा अदुना मसी कालोवा हाइबसिसु यामना मथौ ताइ मसिदा मरी लेनेबो अथॉरिटी सिना मसकोमदा खैतंग तौरगदी मसिगी हिस्टोरिकल साइड से कन्बा हाइबसे अखोई पामजबनी अदुगा लेपाक म्यांगसु मसिना यामना कानबो बगिनी The Kuki Women Union and Human Rights Moregi Silver Jubilee gi thoram ngasi Hill Tribal Council gi campus ta pangthokre thoram atuda Kuki Women Union gi Human Rights gi hana president oiramba hojikna ADC Sandel gi member oiriba Mrs Singneiba Hawkef amadi ICC gi president Joseph Ginkhosai Lungdimna chief guest amadi president oike chief guest na Silver Jubilee gi ningsing yumbi gi maikum hangdoke thoram aduda chief guest gi warol piradna Singneiba Hawkef na kumja lising amaga chamapan maudra da thokiba kanglup ki irang gi matung kumja lising amaga chamapan maudra mari dage Kuki Women Union and Human Rights More lingkhat ki bane union asina ngasi fawda Kuki nupi singi hak kananaba amadi leiba ki thabak kaya da achoba thodang lauri haiki pan adita in kalung midin sang khat zakko som ko leni kuma pat tuni chan ge thil su let na ki tong let thil ki bol ho chu kageri nahi le kalung ha len pun jong kalung hel ma ba in 2004 pada 2017 jan so president satu ahin 2004 masanga 94 jan azong so panmun lin kana tu lo ba nga so athu hi atina ta ahin la ke hin a he pe ne ki zong le ki zo lo ti ahin Tinthang Hauke President KSO More Blog Hauza Lala President More Youth Club Reverend Namhau Tauthang Chairman More Pastor Fellowship SA Zamkolen Mate Chairman Kuki Chief Association More Blog na special guest oina sarugyaki thoramaduda seminar ama haunabi matung ina release toba amadi nat ki oiba jagoi isai pangthokpana thorom adugi mapung oiba saktam oiki BJP ki lusingba hanagi minister Salam Ivoholna laikidabada awawa phongdokpagi mifam amangasi BJP Thanga Mandal na sinduna Kairen Fabida Pangthokre Thorom aduda Thanga Kendra gi MLA su oiriba PDA gi chairman T Robindro amadi Mandal adugi luchingba luchingbi amasung thongmi singna sarugyaki laikhidrabagi thawaina mapugi mafamda ingna sikna lairunaba miyamna minute ani tumina leftuna thonike Thorom aduda sarugyaki ba MLA T Robindro na laikhidraba Salam Ivoholna hinglingai matamda Kendra asida natana leibak asigi yaifa thorang kaya paikhalami haiba yauna wafam kaya masu phongdokhi Hana berlaibu pajamyam sidi, sampai apa? Hana berlaibu pajamyam kamu masalah sih sana dari mana kan bukan juga. Malaysia setahun lagi pak, apa yang sangat hari pak, kayak mana sepak lagi sahasi tu. Mahu nanti apa? Mahu pergi dalam Malaysia lagi dari mana? Akan bawa mana? Ada macam macam global terus akan ini. Ada mahu mata anda kena cinta sih, dua kali naik. Aduh, mana kita bersih dan hanya ke di new nama mana, ayi macam ini, awak pun cakap dulu mari ini belum nawar bersih ayahnya, kamu suka tanya kerja pun masuk ya jadi, aduh mari apa santina, tapi waktu di mana santina itu boleh semua yang Manipur lainga ki maikai dagi ngasi nungthil pung mari makhai taba matamda kokomi gi mihut singa unanaba baton pirakre haina TOMTV na fangba pau amana hairi pau asin hai lainga ki maikai dagi pirakiba invitation adu hek fangbaga kokomi gi oiba mifam ama pangthoktuna lainga ka wari sanaba chatkadra natraga satloidra haiba lapthok nanaba hujik khanari panba yabadi mamangda Manipur laingakna kokomi ga unanaba baton tarokibda kokomi gi mihut singna invitation adu maong marin tana pirakte haina phongdokpaga loinana lainga ka unakidabani ngasi ayuk phongna kiba pause singda kari kari maru iba pau yauri bage habadu myan punna mong mieng taminasi Lamjingba Times Congress Legislature Party na hayeng Prime Minister unaragani Naga Peace Talk Waroshin lisingani kungi angan ba saruk phawbada puraklaba yai phegokta gi thabak lepagi khongjang haukhre
Laingang Manipur machet tana thugay na bahot na biganu. Anan, bank anigi matakta police ta wakat kre. Abdullah Pathan atubada thadorak o. Sangai Express, NRC ka CAB ka manade Amit Shah, College Oja Singh Tabak Lepa Kongjing Changshin Kre, Mawama Chingnaningai Oina Siram Le, IED Ani Pokai Han Kre, Letko Ha Wi-Fi Jail the Tajin Kre, Pok Napam, India Sin Batungna NRC process Sataragani, Amit Shah, Peace Talk Waroi Sinda Manipur Kai na Bayaru Labadi Miam Hupna, Kangla Tamna Lakpiu, Rooftop Solar Power Plant Tauriba Singna, Ahen Mamai Pibagi, Grit Tagi Sel Pangadra, Commissioner Chief Secretary DGP Gi Report Kaukre. Lising ani tara mga dagi lising ani tara ga taret pau pada awang no puktagi mi lising kunipan lo mangki Home Ministry Huye Lan Pao Supreme Court na MPS Grade 2 gi seniority list revise taw na ba yathang pikre meghen gi matang de DGP amasung CS na pungni punipan gi manung report pirak na ba khanghan kre NRC laibak sin ba thungna pangtho halagani kanagumba matabu discrimination tawgada ba laite Amit Shah Chingnangai oiba mong da mawama siramle mapuroi ba police na phakre naharol gi thaudang UNLF ki former chairman RK Meghen gi matang da pungni punipan gi manung da report pirak na ba commissioner khanghan kre Shakti lairaba IED ani plan tauramle operation chathakre taret suba UGC pay scale sarkar na namsinduna thambire fegokta Sana Laibag Manipur Police Department Kangkhong Chaidaure MPS Grade 2 gi revised inter-C seniority list same na Supreme Court na khanghan kre Amit Shah India pumba NRC na konsingani CAB soidana chanahan pamthoi siba changba khangdana miyam gi warip laurakani athauba Myanmar dagi pusilakpa lupa crore yang khairom gi mamal oigadaba heroin Delhi da phare Ichel Express Nupi singidama kudong chaba phanganaba Kangpokpi district one stop center ma hangdokre College Oja Singh na tabak lepagi kongjang haukre ukur gi mai chakpada waba tarab Singh na minister na tengbang kre MMWO gi wapam laibak thibani amoko ireibak UNLF ki hanagi chairman sanaya magi mari makhong puni punipan gi manungda khanghan gadabani commission laibak ki chirba tanfam da BJP gi MLA Singh marul thoktana lairi RK Anand barak thong manakta traffic jam na khudong chadab thokhalle Loislak pada marui bapau amukah na pizari Sandel District ki Manung Chanba Salon da laiba Taramapan Suba Assam Rifles ki posta Lalhoba Singna Landakre Assam Rifles na Pak Sanathi Buhumbagi Thabak Sathakre NSNIM gi Lanmi Singna Imphal Dimapur lambi paring da cheliba truck driver ama tamthina furaba matungda lupa lising tara mun haure Imphal Turelda Takibi Chahi Mari Rom Tangairibi Nupi Macha Numit Mari ni Chupna Thibagi Thabak Satharakhlabasu Thiba Phangdana Lairi Amadi matam sang na laingak na mieng sangbiraktraba Imphal More lambi paringi Loksaw Thong driver singna ahing chupa semjin sajin kre Hauzik ko enadi Manipuri pau matang sida lojare mieng tabiru punamakpo arumlana amka hana khurum jari